Kaysa. Hello people, welcome back. ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯑꯩꯁꯦ ꯃꯨꯛꯕꯥꯡꯁꯦ ꯄꯨꯔꯛꯇꯕ ꯅꯝꯗꯕꯁꯨ ꯀꯨꯏꯔꯦ. ꯑꯩꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯣꯏꯕ, ꯊꯕꯛꯁꯨ ꯌꯥꯝ ꯆꯤꯜꯂꯦ, ꯑꯗꯨꯒ ꯑꯩꯁꯦ ꯑꯜꯁꯔꯁꯨ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯣꯟꯁꯤꯟ ꯃꯄꯥꯗ ꯑꯩꯁꯦ. ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯀꯟꯅ ꯅꯝꯕ ꯉꯝꯗꯕꯅꯦ, ꯑꯗꯨ ꯈꯤꯇꯪꯗꯤ ꯐꯔꯛꯑꯦ. ꯑꯗꯨꯅ ꯊꯨꯞꯄꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦ, ꯈꯔꯗꯤ ꯑꯗꯨꯝ ꯊꯨꯞꯄꯤ. ꯑꯗꯨꯅ ꯉꯁꯤꯁꯦ ꯆꯤꯀꯟ ꯊꯣꯡꯕꯅꯦ. ꯆꯤꯀꯟꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ, ꯂꯤꯚꯔꯁꯦ ꯀꯩꯀꯩ ꯆꯥꯔꯛꯑꯣꯅ ꯀꯩꯅꯣꯅ ꯊꯣꯏꯕꯤ ꯅꯦꯔꯦꯇꯔꯗꯣ, ꯊꯣꯏꯕꯤ ꯊꯣꯛꯆꯣꯝꯗꯣ, ꯃꯥꯅ ꯍꯥꯏꯔꯛꯄꯅꯦ. ꯁꯤ ꯂꯩꯔꯦ. ꯃꯀꯟ, ꯀꯂꯦꯖꯥ, ꯃꯔꯤꯟ, ꯃꯈꯣꯡ ꯁꯤ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯇꯣꯡ ꯀꯩꯀꯩꯅꯦ. ꯁꯤꯅ ꯑꯉꯧꯕ ꯁꯤ ꯂꯩꯔꯦ. ꯁꯤꯅ ꯃꯍꯤ ꯊꯣꯡꯕ. ꯑꯗꯨꯒ ꯁꯤꯗꯅ ꯒ꯭ꯔꯦꯚꯤ ꯁꯤ ꯂꯩꯔꯦ. ꯈꯨꯃꯥꯗꯤ ꯄꯤꯖꯈ꯭ꯔꯕꯅꯦꯕ. ꯀꯩꯅꯣ ꯇꯧꯔꯦ, ꯍꯥꯎꯋꯦ ꯍꯥꯏ. ꯄꯨꯡꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯑꯃ ꯇꯥꯔꯦ. ꯑꯩꯅ ꯊꯑꯣꯏꯅ ꯐꯖꯅ ꯊꯣꯡꯕꯅꯦ. ꯍꯩꯔꯤꯕꯣꯛꯅꯦ ꯑꯩꯅ ꯍꯥꯞꯆꯤꯟꯕ. ꯍꯥꯎꯋꯦ. ꯑꯩꯁꯦ ꯊꯨꯞꯇꯤ ꯊꯨꯞꯄꯦ. ꯊꯨꯞꯄꯤꯁꯦ ꯀꯩꯅꯣꯒꯤ ꯑꯜꯁꯔ ꯇꯧꯕꯗꯣ ꯊꯨꯞꯄ ꯌꯥꯗ꯭ꯔꯦ. ꯍꯥꯎꯋꯦ. Makan. Cắn cái rồi. Ngon. Tao sẽ lên mặt ạ. Makan. Cay ra. Cay ra.
อ๋อOke, ma'am, dari matang susun lagi, matiin di blog teman pun lah, lagi dah mau